District Health Society Thaubalna National Oral Health Program NOHP gi makhada ngasi nongmagi oiba Mega Oral Health Camp ama Thaubal District ki Langathel Mantri Khongnangkhongda pangthokkhre. NOHP Thaubal District ki Nodal Officer su oriba CHC Yaripok ki Senior MO in charge Dr. L Robinson na luchingduna mahaki team na chathakiba Oral Health Camp aduna mafam adugi miyoi kayada makal makha kayagi dental treatment gi khudongchaba pikhibaga loinana lemna hidak langthak singsu fanghanki. Camp aduga mari lainana NOHP Thaubal gi DNO Dr. L Robinson na fongdarakpada Hauzik India pumbada oral chronic diseases oral cancer na nabagi chang asi henkatlakpana center gi ministry dagi asigumba oral health camp asi pangthoknanaba khangalakpagi pautak amagi matung inna camp asi pangthokpani maru oina oral health care center sing laitaba mafam sing khandoktuna pangthokpani makhatana district asigi atay mafam sing dasu pangthoknaba pandam thamli haba wafam sing fongdorakhi ngasi akhoi national oral health program gi keno program sigi mai leina akhoi Thaubal district ki oinasu akhoi oral health camp ama akhoi Langathel Mantri Khongnangkhong sida akhoi ngasi pangthokchari aduna ngasai akhoi India gi mafam punamakta akhoi oral gamari leina ba oral cancer aduga oral chronic disease में आम में चांग हैं कल पते की कोई मिनिस्ट्री देगी कोई क्या नो सी oral awareness कैंप से आमना मरुए ना लोगुना कोई बनिपुर दसु मसीगी oral screening अमसों oral कैंप से health कैंप से पांच सौ ओना अनुवाद करना कोई मिनिस्ट्री देगी ताकि मतुंगी ना कोई Thaubal district की शु कोई oral health कैंप से कोई Thaubal district की मफम सिंगा health center कोई oral health care center से कितने वाटपा remote कितने वो जगह सिंजे खंजरगा कोई oral health camp मसी ये मफम से दशु पांगथोक चबनी अदुगा अते मफम Thaubal की अते जगह सिंजे सु लाइबा निमित खरने सिदा कोई पांगथोक नबो पांदम सु थमजरी अदुगा सिगी कोई health मेला कोई health oral health camp सिदा कोई मखल कोई dental treatment procedure कोई तौजरी कोई या मेनबा या सतपा या सेंगबा अदुगा कोई oral cancer screening aduga kogi tobacco cessation kogi awareness program so sinjari aduna makhal kudimaki ko dental treatment so sida pangthokchari aduga ida langthaksu kogi lemna setting da lemna pangthokchari aduga kogi bajar singa chu masigi kodong cha masi nobiona district health society Thaubal amasung NOHP Thaubal dagi